Manipur Chief Minister N Biren Singh na hangdukhraba integrated water supply system Churachandpur Jilla gi damak adu ngasi phawbana mapung phahandrasu thabak dikanna paikhatle. Churachandpur town manungda thaknaba ising awabagi maramda 58 Churachandpur MLA LM Khaute nasu Water Resource Department ga yingsinba thabak paikhatle. Chief Minister na chahi 2022 loiba mamangda yum khudingda thaknaba ising thungani su haiki. 2020 the Prime Minister Narendra Modi na lauthuk kraba thaknaba ising gi project gi damak lupa crore 3050 lauthuk pamarakta Churachandpur na Khuga dam upgrade townaba da lupa crore tarani thoi NESIDS gi makhada thabak paikhatpa su loire adubu thaknaba ising awaba se ngasi phawbana loiba naide. Churachandpur town manungda ising awaba komthok hannabagi headquarter bank town manungda water treatment plant su saba thabak kanna chathari. Masigi water plant se 20 MLD capacity ni October 15, 2024 da loigani so haire. Manipur sarkar na chathari ba waron drugs ase Churachandpur jila da so lepta na chathari. April tha da su Churachandpur police na opium kg tarit henba aduga sel lupa lak tarit dasmik taruk phare. April tang kun makta su Churachandpur police na brown sugar lupa crore ama dasmik humpuni pan mamal oigedo ba su phare. Poppy plantation mayam si jungle khara arapada adum leba ui. Sarkar na masigi poppy plantation da thabak paikhat pa mayam gi damak makhoi gi hingnaba lambi atei simbi ba adu thabak oina paikhat ladi. Soidana masigi poppy plantation gi awaba mayam se leraroi han na khalli. Churachandpur jila da ihan hanba oigedo ba Ayush Hospital sabagi foundation stone adu 2017 da pangthokre. Masigi Ayush Hospital ase mulwai phekhun gi ningthauna lam su lem na pikhi. Phamung yankhei leba yaba masigi Ayush Hospital ase 2017 gi matamda Health Minister Pham Pairamba L Jayanta Kumar na foundation stone hangdoi. Ngasi phawmana building se loidri. April thada Imphal dagi official sing yengba lai. Improvement khara leigedra aduga thabak amuka hogedra khangbide. 6.5 crore budget ni hai chahi ama manungda saba loigani hairame. Manipur Chief Secretary Dr. Rajesh Kumar na order thokhanba matungina sarkar gi karmachari mayam makhoi gi posting maphamda leinabagi order ni. Ferozol district manungda sarkar gi karmachari mayam gi damakdi order se inba yam wagani khalle. Bank, office building, quarter mayam leiram dabagini. Transit office mayam se Churachandpur maphamda adum oye. Office tabagi damak praja mayam na chingdagi Churachandpur da adum lakpatare. Manipur Police na anti-vehicle thief cell adu amuka haunari. Hojikan Churachandpur town manungda su gari huran ba yam leye. Miyam gi damak kana basil amuka oigani su khalle. Churachandpur jila da leba Jawahar Navodaya Vidyalaya entrance test handak pangthokpada fake certificate pairaga entrance test piba yam phangi. Masigi fake certificate pithokpa maramda DC Churachandpur na school ni pan gi headmaster da sokos notice su pikhi. Division Forest Officer Churachandpur na Dampi Forest gi manung chanba khun kaya da encroachment leirami haina sokos notice piba gi maramda 59 Saikot MLA Paumlilal na masigi forest encroachment gi maram se hill area manung chanbani na hill areas committee na hana masigi matang di discuss to botai haire. MLA na DFO gi marakta masigi sokos notice se lepna ba haire. Ngarang makta su Churachandpur police na nupa amadagi opium kg marom phagat pangamle. Sale su lupa 50,000 su phagat le. Drugs ga mari leina ba se loiba naida ba oirami. Maytaying tarukta Manipur Chief Minister N Biren Singh Churachandpur visit tauraga mahakna sarkar na numit chamagi action point 100 gi manungda Churachandpur jila gi damak chawkhatpagi project kaya haidoi. Marakasida Hill District da ihan hanba oiba Churachandpur da Medical College sabadu numit chamagi manungda sangagani so haire. Jal Jeevan Mission gi makhada Borewell Churachandpur da Yankhei aduga Ferozol District da kun semgani so haire. Doctor nurse ga oza mayam gi damak transit accommodation amusement park aduga electric may numit chup phangnabai so haire. Amusement park Ukhrul Senapati ga Churachandpur da sabasu 100 days gi manungda loisilakani so haire. Aduga waron drugs gi maramda mahakna popi thaba kangbu sing da pautak piraga masigi drugs ga mari leina ba kangbu sing khangduk nabada praja miyam ga punna khut samnaduna thabak oina pak thuk minase so haire.